TOMTV nauna ko tamzaba studio speak ni tabi panakin mako ahli matada ASHAPRIYA naramuk chere ngasige koi ke episode sa dar khana jabi dor basina mayai ka bachi jang ko ni masila bi ba chething haibu sig matang ni ngasige episode sig namak akoi ke studio da nai sinna ni bi ba se SANGAI Express Manipuri edition ke editor KHOGENDRA KHOMDRAM ni ahli matada ozab naramuk chere ayakpu TOMTV gi sigumba akhandaba program studio speak Masajida Saruk Yanana Habirapa Adragi in a Miam the Karibo home kara Maya Gavani Sagi Matang the Tambagi Kudong Chow Viva say Maskita Mata Yahamata TOMTV Kaikuna Cheri Amadi Miambo a Koknona Kaikuna Cheri. I Hamada was a lecturing is there. Quiggy Nasing and Hassing Nayam the commonly Manipuri context got and the commonly misuse story the drugs is it Ozaki Mota Karikari and Kandi. Tasing namakti drug haibasi hidak haibane asing bagidi adubu hoji khoina mayamna naharol singna seasonariba drug haina khoi mayamna yamna kanna hainariba singase tasing namakti hidak oina seasonaba polam singase lana seasonaba nisa oina seasonaba yamna samna harabada akhoi log khubagi hidak makhal makha mayam ama legre godin yawba yawdaba adu log khubagi hidak sing ase masi naharol sing marakdagi naharol sing natabaso dum yawi madu lana sisnaraga masi madu henjanna thakchalaga mangaga leibagumba adagi madu akoina madu nisa oina sisnaba kamali drug haraga dum khanare masi nataba akoina saijida kari haidare hojiki hajana fentanyl gumba kari gumba drug ni madu nataba akogi dendrite gumba kari gumba hidak sing akoi kari napnaba ambe leire asbasi dendrite chingba manam namana sing tawga sajnai moisi jo dum drug ne na haire aduga matam amada yam kanna hairamba morphine adagi morphine gi makha tarakpada hojik akoi gi heroin number 4 adagi brown sugar kana mayam am lakre mathang haire basing ase magi tongan ba sing budi sinna phun nei ngaktane adu lana sijna bani lana sijna basida koina common oina hoje de khanari basi drug haire sajnai hojikti haire basing ase gi mathak side hena akoi amphetamine gi percentage yamna wangna yawa walis yor gumba tablet sing ase sajna re moisi chu tasengna makti walis tablet kai jim ase akoi haina bale akoi ni sina dam ni khanjadre abuga akoi tabada masi afaba maram da sina na ba magi kana baso dum leidi lei hai adubo hojik leire bo mo sidi lana sajna bani nisa sana na ba sajna bani aduna sigum basing ase masi akoi manipur da dum yam toina adum leire adagi adunu taba ma matam ma da yam kanna haina lamba SP tablet hana ba SP capsule ni spasmoproxibon haibane maduna taba adagi fortwin tablet kaina leira adagi di nitrozepam N10 kaina leiriba mayam ama moi singa ta sengna di ni sawena sinana ba sagi ba poti amonati painkiller adagi ate atopa anaba sing da sinana boina sabane adubo khoi gi naharol sing adagi miyam gi maraktagi kharana moisi masing henjan sizinaraga ni sawena sizinai aduna khoina common oina sum koi manipuri context da sum haiba tar boidi hoi leiri ganja kani gaina su leiri boidi kya buta gidre adu hojik ukki oina hai tar boidi hoi SP gi wali ji su kya ta gidre wali ji hor sam kanam common oina sinariba mangan yam kan khatli adigi yam shakti lehelli gaina haiba sigumba adigi heroin adigi number 4 brown sugar moi jing si oina tawi khoi manipur da khangi si su police na security force na ngali tana phari si su hai sing sini masi sabada sinaba adigi adugum chemical mayam sin india gi tonga khum dei poraga khoi manipur da yore manipur da gi amuk burma ro da pusangraga maduragi amuk sungak pokhotpa adigi manipur da gi su drug ki khoi raw material hai ga dra masak sing ase manipur da gi su gidi yamna puthoga manipur da bok su adum khoi gi kare haidare heroin gumwa number 4 gumwa brown sugar gumwa se manipur da dum sungne object adum sarabane aduna khoi maru da khoi na khanari ba je hai tarbo di brown sugar gumwa heroin gumwa adagi sumba walis yor hai chine na haibatai khoi naha oiriba youth khoi youth sing sina maruina nisa charpagi maram sing se haibadi nisa charpagi causes sing se ozagi wakhalonda adi ozagi opinion da kari nani haina khanbi masigi maram se yamadil lei masi ai yam laiba kan haidare adum haijage
ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯁꯤ ꯆꯨꯝꯅꯒꯤ ꯀꯔꯤꯃꯇ ꯅꯠꯇꯕꯤꯗ ꯈꯟꯗꯕꯤꯗ ꯁꯨꯝ ꯃꯃꯥꯟꯅ ꯍꯨꯠꯅꯕꯗ ꯆꯥꯏ ꯀꯥꯏꯅ ꯇꯦꯁ ꯇꯧꯔꯨꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯨ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯍꯩꯅꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯁꯤ ꯑꯩꯅ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄꯗꯤ ꯏꯀꯥꯏ ꯑꯗꯨꯝ ꯏꯕꯦꯝꯃꯗ ꯍꯪꯉꯛꯑꯃꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣꯟꯅꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯥꯁꯦ ꯆꯍꯤ 7-9 ꯒꯟꯖꯥ ꯊꯛꯑꯝꯃꯤ ꯌꯥꯝ ꯐꯖꯅ ꯊꯛꯑꯝꯃꯤ ꯑꯩꯁꯦ ꯑꯗꯨꯝ 24 ꯑꯋꯥꯔ ꯊꯛꯑꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯒꯟꯖꯥꯁꯦ ꯊꯛꯑꯝꯃꯤ ꯑꯩꯁꯦ ꯆꯦꯟ ꯁ꯭ꯃꯣꯀꯔ ꯑꯣꯏꯔꯝꯃꯤ ꯑꯗꯒꯤ ꯑꯩꯁꯦ ꯌꯨ ꯌꯥꯝꯅ ꯊꯛꯑꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯊꯣꯏꯗꯣꯛꯄ ꯆꯞ ꯆꯥꯕ ꯃꯔꯝ ꯑꯗꯨꯒ ꯑꯩꯒꯤ ꯁꯩꯁꯤꯗ ꯄꯦꯟꯗꯕ ꯌꯨꯝꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯄꯦꯜꯂꯤ ꯄꯦꯟꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯇꯤꯟꯅꯔꯨꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗꯣ ꯃꯣꯏꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯁꯦ ꯑꯗꯨꯝ ꯑꯩ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯇꯣꯛꯈꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯝꯁꯨ ꯌꯥꯝꯅ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯩꯗꯅ ꯁꯤꯁꯨ ꯍꯥꯏꯕꯗꯤ ꯏꯐ ꯐꯖꯗꯕ ꯄꯣꯠꯅꯤ ꯂꯥꯜꯍꯧꯕ ꯌꯥꯎꯕ ꯀꯩꯗꯧꯕꯒꯤ ꯅꯪ ꯂꯥꯜꯍꯧꯕ ꯌꯥꯎꯔꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯀꯥꯏꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ yaraktabagi ꯌꯥꯎꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯏ ꯑꯗꯨꯅ ꯌꯨꯝꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯒ ꯕꯣꯏꯐ꯭ꯔꯦꯟꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯃꯇꯝꯗ ꯅꯤꯁꯥꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯤꯁꯥ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯆꯥꯕ ꯍꯧꯔꯨꯔꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯄꯣꯛꯄ ꯑꯗꯒꯤ ꯅꯤꯁꯥꯒꯤ ꯃꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯗꯨꯒꯤ ꯃꯍꯥꯎꯗꯣ ꯀꯥꯕꯛ ꯁꯥꯕꯛ ꯈꯪꯕ ꯍꯧꯈ꯭ꯔꯗꯤ ꯑꯗꯨꯝ ꯃꯊꯪ ꯁꯨꯝ ꯈꯪꯉꯛꯇꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯆꯠꯊꯕ ꯑꯗꯨꯝ ꯌꯥꯎꯏ मसी तौदे है नते तौे अदुना मसी असेंबदी ड्रग चाबगी खंगदे अदिगी एनी निशा चाबसे मसी चप चाना आई मसी निशाजी चारगे मसीना इगोंदा कानरनी नुंगारनी हारगा चाबदी नते आई हाइनि तेनरुबा इमान नबसिंग मोइना सिनबदगी अखोइ जे सिजनरकपा अखोइ इमानबसिंग अदुसो अदुमाइ तौदना मोइजु मोइ खंगा चानाबगा सम थेंगरुबदगी सिनबो ओरमबसु याय अदुबो सम करि हाइदारे नहा ओरिङे हाइजिदि अदुम पंगतौ तौनिङि पंगचारा चानिङि पंगथक थक्निङि कइसु थोइदोना खंदे अदुम खंदबो वखलोंदुगी मखा पोलकांदा सम चागिबा अदगी हौगिबा लेबेदगिदि ड्रग्स हाइजिदा अखोइनसु यामना हाइनाबा लाइचुबो गायना यामना हाइरिस मसे ड्रग्सि सिनद्रदि नुवाइतबा हक्चांगदा नुवाइतबा फावरकपा अदगी साउनिंबगुंबा करिगुंबा अदुम पोकपा अदुम यावि मसे आई इसामकदा थेनग्रबनि आई सेंग हाइजरिदुनि आई हाना गंजा याम थअमि गंजाजि नोमगी गंजाजि थक्त्रिङेगी ममांगसिदा अदुम हक्चा करै हाइदारे गंजाजि थक्त्रिङेदा खोइ अदुम खोइ पक्साउदा साउनिंबा अदुम पोएबा अदु हेक थक्चलगा फबगुंबा अदुगुंबा अमाय तौइ अदुना मतमदुदि मसे तसेंग हाइदि लाइचुबा हाइबा फिल्मदो लाअबनेबा अइना निसादु अइना चाबनत्रे निसाना अइ चाबगी फिल्मदो लाअबनेबा अदुना सिगुंबा स्टेजसे लाकपदुदि यामना फत्रे अदुना नत्रदि सुमनगी सुम मखोइना पंगचादा चाबा पंगथक थकपा हाइदुदि अदुम मयामजे अदुम टेस्ट तौबो ओइ करि ओइ तौरगा अदुम तौबो अदुम यावि अदुम यावि ओइना कम्पिटिटिव एग्जाम ओइगेरा ओइगेरा मदैदरा माइ पालक्तबा अदगी माइ पाबसु करै हाइदारे मागी मना नतना ओना तैनना फयेंग तुरेंग तौगिबगुंबा करै हाइदारे अइ केनोमता हाइजगे एमपीएससी ना लौबा एग्जाम दा मयाम अमा याम थमै सेंगना एग्जाम दु यावजगिबा माइ पाबा अदु थमै सेंगदबा खरन तौबदगी कोर्टना केस कक्थखिबगुंबा अदुदगी सेंगना पास तौजबा मयाम दो अदुम हदक इक्विदनसु लेग्रे ममांगदसु अरिबा मतमदसु लेग्रे अदु माइ तौदसु अदुम यावि अदुगा मदना एता परमानेंट तारनी लाइचुरनी हाइबगी वादी लेबदी नते माइना परमानेंट ताबा लाइचुबसि वाखननि मपुंग क्या फबात्रिबा मियोइसिंगसे मसे दोइना थोकल्ली अदुना मसेदि करै हाइदारे अरुबा फिल्मनि सिगुंबा फिल्म हेक लाइचुग्रबदि मसे अरुबा फिल्म मसे ओइ अदुना लाइचुद्रिङैदा मसेदि थादोकनबा होनबगदौने अदुगा साइगी कनो हाइदो अखोइगी मी समाइ तौवेबा करिगुंबा मा फुटबॉल अइना याम पामजबा टीम अमना नत्रगा लेकाइगी टीम अमना फुटबॉल की टूर्नामेंट अमदा माइ पाएना खलो माइ पापगी हरावरगजु थकपा अदगी माइ थीरगजु माइ थीबगी नुवाइतबगी थकपगुंबा सुंबा लೈ अदुना मदुना लाइचुरकनी हाइबदुदि लैदि लैते अदुगा हजिकन खनरिबा कनोसिंगसिदि अखोइगी वाल इज योर गुंबा अदगी हेरोइन गुंबा सिगुंबा नंबर 4 गुंबसिदि अमुक अनिरक सुम सिनबा हौग्रदि मखा ताना सिननिंबा मोइदा नुंगाइबा अमा अखोइ हक्चांगजेदा वखलजि इनुंगदा नुंगाइबगुंबा अमा फावजानेबा
aduna adum sinabagi wakamje lai aduga hoi drug sinabagi maram mayam amadi leidi leramgani haibabu hena laisu rebe film jidi masidi mi dugi makha yamna pole na iti haini nisa sing ase laichu ringai mamangda khoina karam mongda haidi semdo khoba yabagi habdo ozagi wakhalonda semdo pagi main sing sina kari ni haina khanbi andu su katang thambiyo hoi mase drug haise afaba so natre drug oina sinaba nisa oina sinaba afaba natra banina adubu haise khoi nahawri basing ase masadadi masaju hoi tasangadi khangongani aina tawrisi fatrabani ko haise adum khangdi khangeba adu oresu masaijida khara changsangiba hogiba jida nahago oibane adum test over hagadara kaida dum pangthak thakiba pangchada sagiba dum toba yawe aduna masidi kari haidare khwaidagi maru oibadi akhoi yungi halaman oriba singse sina masa masu singse kari tawri moi habit sena kamai tawno aise yam kumna sena ba ma darkar oy adagi madu kumna sena bira boidi hojikti keno psychologist adagi kari mayam ama laire masigi center mayam ama su laire adagi center bak natrabasu tanaba yaba mi mayam ama lairabane aduna moji tana khonaduna mahi masing tambadani khangde magi kare haidare magi punsigi kana gadaba lambi emaromda adumda nonaba khona bi gadabane aduna tabada ona tenana kare haidare drug sarabani gaina phudana chaidana khotana tawba khotpa adumbadadi kenta kana basu phangoi amadadi challenge tawba adigi arangnaba gaida mai thokanda adum hena pataba phem lakani akoina nisa da laichu re haiduna magi imung manung adagi relatives kaya amna moi se phajil koi rehabilitation center da layeng urba matungda amuk thadora kanda koi societies na moi je haidi yamna chumna yengdaba meeting ama khakna societies na moi je dum lana ubasna maram moiraga moi je amuk khanna nisa charpagi maram su oidaba nate aduna sigi matang da di ozagi oiba kari mot lebi akoina ahanba akoina pause sida thabak changakpa hoba adai matam se ai kind of on late 80s adagi early 90s hora paspai da ai changakpani adai matam sida drug issue se yamna lei Manipur da adai di angang sana tharpa ga in tawriba mayam adagi angang dagi I chupi ga pai dai ba so ma tawriba mayam mathang sum lakhre ai da akhoi society sina drug sabami matamdadi kani thakba di morphine kapugumba sugumba mioi ganja thakba adu ngakta da hana torami adari kya kanabu khanaramde heroin gi masigi issue se lakpa hek hogiba adwai dagi di kari haidare drug sabami jingse yamda phattaw dawna mayam sina uiyeba hoi matamdada phattaba moigi character mayam amasu legi ko Huran chanthi tawba drug cha na drug tu gi pesa lei na ba sai tabni huran chanthi gi thabak torokpa imungi pochai mayam je loi puthoba yonthokpa lekai gi pochai ama ta khang ma mak taba adumba thak ama lai adigi moi si haidare angang phaba ga na harise mayam di hoi thaina su choran thaba ga na leidi lei adu angang phari sana thali I chupi adu tawi ga mayam haira ko sina drug sina mi jing se khoi mayam sina yam ki tu ko sana ba gi phia ma leieba Madugi film do lagi basina kari haidare kaino da koi masi koi TOMTV studio lagi bisi latana lagi bama pham da drug saba mi na mayam gi kaman pukri da kumak padagi mayam je tukat chana gi dana ma je phuitan tan raga phuwa ising du mayam sina da ba ga thok pau lei hi ba ko ai fai nak ma pham jidane adagi dubaina drug sing je khoi drug chawa mi jing je khoi na yamna ki tukat chawa ga loina ri hangoi ba ma na mayam sina loina ba matam ma lei hi ko adagi matam da SK issue su lakpa ho matam ne adana mayam ka hena ki tukat chana ki adana na te yu da ka hena lai chu ba mi wei sing kare dare moi ji bu su mayam sina yamna hangoi ba gi mo ngam utle asmaina sum torok pasina kai do ge da moi si Patre sumdre adagi lale aina moi si khanga moi masana ju bhap tara kanda akoi rehabilitation center sing sida change moi gi adagi center mayam sida changa ga moi si akoi gi counseling tawba treatment tawba su mayam ji chathara kanjida moi si phare harakana thorakpada ju samajna di hani miyeng do dum yengba ada hani miyeng do dum yengba ni na khangma ngamakta do moi si amona nang si hagi ba dumaina drug romda onjala pose dum yam yawi masi ama ni gai wana teba masing yam yang mra bane ba
aduna khwaidagi hena taw luri si daka ori si akhoi gi society sina karam mawong da moising asibu lo na bigidage karam mi yeng ni yengdage haiba sidane ba sigi matang sida mayam amana hanna na hainare adagi keno tawna khoi ipis keno da psychologist mayam na adu tawgadabani ada tawgadabani moi di yeng mi yeng je hongdokadabani moi bu mi magum na lo na bigidabani haidana hanjan haiba mayam am lairabani aduna akhoi gi society sigi yeng mi yeng je masisu yamna maru hoi haiba wafan se ithamge Manipur gi pauche singda khoi na yamna to ina drug fa bagi case aduzu khatang na taba yamba quantity singda drug fa bagi case amadi akhoi gi malem gi kaithel da paisa yam bagi drug kayam fa bagi pauche singda yamna to ina hapak pa se khoi gi Manipur sida drug sung bagi chang na traga drug puthokpa na traga drug yon ba mi se masing yamna hen bagi ne na khanbi bra na traga khoi gi police department hadi naft ki mai kai degi yamna hen ba measures lokhut pa na ne na khanbi bra sigi matang da oza gi kari mot lebi masigi se animak oi ba yai kari gi no haida NAP oigera adigi state police oigera ate central force mayam ju leire ko drug ki adigi sugumba aina yadaba polam singi dil toba adu dam natana Assam rifles oigera adigi CRPF oigera mo oigera mayam amasu leire moisina thabak si husik si amna kan khale khoi state government ge oina su war on drugs aina state government na mo ka haidare drug ki mayam de hena kanna mo khongjang junction ba amasu leire aduna masina maram oiraga security force mayam loina baksu state force kaktana tana central forcing ate mayam agency mayam jina masida kanna thok lokhat padagi mayam se phaba gi sang je hengalak panena hainaba ma adagi atopa amana kare haidare akhoina di akhoiga Manipur ga Myanmar ga lonariba border ji more than 350 km ne sang je saijida kilometer tara mu saman khani gaidana adagi tawrami adum khadi haiduni khara khaba horama gadum tokra aduna aduna border mayam ji phadok pochin taw mayam ji sil tawi adu tawi hadak akoi covid ki lakpa hobudagi tawena lei adubu 350 km sang basi lok karimta madu sil ge kana badu leibana te loi ho hoyaba aduna drug sing ja somdagi pusulapai thabak se COVID-19 की पेंडेमिक लेदना अखोई लॉकडाउन तौबा अदे अते तौबा मतमसिदा अते थबक मयाम से लोइना लेपखरगा ड्रग की थबक तौबा कांगबु सिंगसिदि हेना मोइ तौबा थबक तो हेना कन तौवेबा अदुना ने अखोइना लॉकडाउन पीरियड मनुंगसिदा लंबी द गाड़ी बाव सत्पा यादे है तमसिदा ड्रग की फादा फारिसे बर्मा दगी पुसलक सिंग से अखोई करे हैदारे हाना पुरै से अखोई Burma dagi sang more power kanda de mathang more na trasu adai area adagi power laga Imphal wa ko ra Imphal dagi am sakhiba ba hojikti route siju peno da honge hari lambi da por padasu dum phai adu sidagi chakpi karong da phausan graga madari so sampur da yogi bagumba siguma mayam ama leire aduna drug ki thabak se hingala podong tawi adagi amorom da mu mayam na dum hainariba khoi Manipur gi chingi lamsida paktak na popi pambi si thai che dum mayam khang na rabane security force na popi pambi yan that pa kan that pa gi thabak se mayam ama changselle adu au mafam khara da yan that pa gi wani adu u da mafam khang da mafam da dum yan that na dum akhoi popi kani gi maru se dum loe masidi ngalningai matam early 90s adu mamang da gi hona Surasatpur district ki Myanmar ka taina be area da popi thabagi je adum sathare adagi Chandel district ki tawan tawan ma pham sing da so dum ase adum paksana thai hai ri bamba tamdu da di paksana thai hai ri bamba tamdu di popi maru je lo ka da madu akhoi gi Manipur da madu no process to wodi natte Myanmar da thadok ki bane adu hojikti lai ri se adum ngasi dagi chahi mari manga gi mamang adwai dagi hona Manipur da thaba popis dagi lok maruna kani sunge kani dagi amu morphine dagi heroin adagi spine tawraga adum refine tawraga kan bani sagi polam jige sungam sunge masi sung base Manipur da hana di Manipur da mapan da sungaga Manipur thajalai Manipur dagi adum India gi mafam atai da loina purga satki adak ta 24 crore gi ama brown sugar power Delhi the fagi with the Manipuri poropane
Manipuri sing area adagi supply tawrkhibane Delhi da pagibane madri UP yorkanda madu amu refine tawrkanda UP di thadokpa mathang amu diaje thongna na thadorkadoine adagi adumai tawbaduda khoi yamna hena kiningai orise ahanbada ai ngasi chahi mari manga mari adai jida Thabal district ki chingi area amada hana mobile unit ama hana khoi hana khoi heroin je sungdokpagi mobile unit ama khoi hana thenagi phagi adagi khara leragadi mobile unit natreba sab chaba achouba mi mayam thabak tawba factory gi haidara adugi type ta tawba chemical mayam adi te mayam pairaga thamba adugumba singse adum adusu Thabal district ki mifam singdane adagi Thabal district khakda natana ukhul district thabawa masi gi unit se chumnagi mobile unit nataba fajana khillaga station tawraga leraba adugumba achouba singse adum thenare aduna di Hujik hairi se ekhoi Manipur da drug singa se sumbagi thabak se chatharabane aduna Manipur chatharabani na marang kaire na hena phare aduni hujik laiba fion se mapandagi su dum pusilakpa Burma rom dagi su Burma da sumni haiba nate go Burma phawraga su mathang porapadu Manipur se da Manipur se transit route ne route oina transit route oiba da kaidara khwai khara sitha tahobo khara di dum mayam do sijinaba Adi Manipuri na koi swai da puthu adi sunga di dum chap da bane dum ase di dum aduna su oi re aduga koi Manipur gi naharol singse mase adum hiram khudi makta loina bak adum thoidok hindok pusani sana bada phange adum thoidok hindok pa ni sa sa bade oi re thoidok hindok pa koi blood chida kari gum adum khara yaw bar khangde adi sa lan gi wa oi re adum koi je adum thoidok hindok pa ne ba aduna nisagi issue ji di Manipur le ra kuira bani adu hana transit route oi ngai matam du gi ju hongna adum heroin ji ama tang ngai matam dagi hongna dum heroin khangde adagi brown sugar khangde number 4 se dum sinaraga laabane ado hojikti Manipur da bu sungjil laabani na hena komna phange ba adone hena sizinare ama ei thamjage lengang na paikhalak liba war on drugs se kadai fawba mai pai haina khanbi ozagi wakhalonda hoi na budagi wahang du di khadi luba wahang hoi hangbade laiba khumbade di luba kadai phaba mai paage haise masi khoi khram khedi mai pai haidai kai no da khoina nukti gi adum pauche sing da adegi print media da su electronic media da su nukti gi mak natra su dum thenari bise hana di lupa lising khara gi lupa chani chahum gi drug pare gaina kari piece sama haira kai no bai khara puro phai hara bane yuti lakh ki crore gi na ba phasal ise adum phasal yak phare phabagi sangse apit phasana phare adum nukti natra so dum phare aduna sumaina phagat pangami base masina war on drugs gi saruk khara amadi mai paena haibatai ba adu tasena mai pakpa na haitara boidi drug ki issue ji pura ta thugai ba adi lehandaba ngambadu mai pakpa haibase madu pura mai pakpa du di khara di wani adu hoji phawda adum mayam so adum loina ba khangna wani drug si phare di hai adu ngasi phare hayang phare hangchit phare adum phare ne go adum lep tangai adum kare haidare drug ki karbar se tobo kabu adum tawni aduna di war on drug se hoi phagat pagi kari go adum bokhra da di adum mai pa ga so adu marak thana khoi gi war on drugs ta drug phabagi cases ti dum thoga khoi khabar da sum thengnare dana adu ngasai gi drug phagi ba mi ji gi punishment ji di mayam na su khang da bai type ta tori se sisina kamai to sigi se ne khoi gi media da lai ba khoi gi asoi ba su khar lai drug ki casing sida chena mi khudima loina bak phada ba de na de akoina pau si track tok da ba aduna akoina khangda ba khara su da yawe adigi yamna maru amana khoi kai haya da ge drug ki case mase phajana mase lokhat la kan jida kingpin haigadra drug ki mafia haigadra su ba ji maru ba miwi sing se masi phab gi thawk se kaya kana khoi to ude ba ngamde hoji bayam da khangari ba pha ma je jela thajan gre adigi court putho to gre ga ji di drug tu puthok pusin to ba mi du ne ba drug ki karbar hai je masi nupa je crore thada to ba du ba chau karbar ne ba mi masa masu lai ra ba adigi swai da bhan thori ba miwi sing adigi more karbar career oiba sing se moina adigi karbar se to ngam ba te moi di career pesa khare am na pini hai du da
sibu nabu ki dangai moi na madu putusan tawai wa ne ba moi du ngai pharaga moi di jela thamgra ne du tasang na madu ki karbar se dari ba mi asaw asang haidra sajau pai jing du phara na moi di heng mi ma sel ka da su dum tawra ka ne ba ri spice da ka na asana hang ba du da am na ngai ba ma akoi gi India gi law gi legal system je masai da kitang akoi je da moi legal system je asoi ba lei aran ba lei haina haiba uwa nan da te ko akoi gi kana go ba ma bu ma si maral lai ba mini haina lok thok pa maral gi charak pi ge haina tar ba di chap evidence ma yam je lei ba ta ya ani gi police na sar se thak la ko ma tam da ho ba ok la hin da ba ta ya ba adoi Manipur da di ka haida re cham chaba thodo ma sai da mi phuna ba gi police na case lo khale ha go da witness review ha ba se ya de ba aduna khoi gi witness ki thawak se khoi ji yam sole aduna police na sar se thakat pa da su dum matam si sange matam chang bu na sar se to he phelo ba thawak se dum yaw re ba adubo masi hai dana police se loina ba asoi ba ngap ta tawre na hai ba din na te khoi gi yam na maru ba case ma yam da drug ki case ta zo khande police na yam ning thina thabak cha thara kanda sar se thagat na chena ba mi sing pha ba dum yawi to bu da bu sai sana hangi do khoi na pau che da u di do khoi na track to wa khoi pau mi ore ba khoi na track to ba khar wat pa ma na adi ta seng na chena ba mi sing adu di pha ba ngam da ba gi thudok lei ba sina khoi na u da ba ne adai matang se da ikaram tang ga hai ya sai da yam noi wa pa ma khoi na ching da kani pambi popi pambi thai na hai popi pambi do yan thal ne do popi si kana na than ba no ai di si am sakti le wi tra than ngam na te ba adu no ma pho pha de ba hoi yan thal pagi pau di do yaw e pau che mi do di lot la ga lai ni pa sa pa tho ga lai ni adu na pha ba ngam mo adu masina le khoi de gi maru ri di maru ne che de ba mi we sing de khoi na pha ba ngam de ba se masina yam dai ba thil phe mai go oi adu ka roi ba da khoi da oza da lak chaning se khoi illicit drug trafficking se sigi matang sa da haidi karamna thengna gani amadi sarkar gi site gi oza gi oiba kari thabak pai khat haning ba gadi laibi sarkar se akoina thabak tawda maruina sidi security agency singa thabak tawda khare hana section bada kar oi ahoba asoi ba lehen da batai kari gumba adwaina case na kutum matamda mi na thok pangam bidana ba adagi khwai dagi hana maruiba bana akoi gi miyam ji miyam ji ya mani thina thabak tawba darkar oi wakhal munna taraga thabak tawba darkar oi government na phone kan phone ya hai miyam ji na dum tawni to geso no khain lai tho oi di masidi adum akoina war on drugs adum feloi ni adum war on drugs oi gara illicit trafficking oi gara anything aran thabak sing ase mase koman ge to hon ge hai di khoi miyam na wakhal ta na thabak tawba amadi darkar oi na thamjaki yam no mai saroza ngasi ozana ozagi chilaba matam kya ma kai thokpiraga khoi studio de lengbirak tuna ngasi gi wari batai sabagi tanja se pibi bagi dama ozabu thaga chare ngasi gi khoi gi program studio speak asi Create Love na sponsor to birak pane amadi Instagram da Create Love 22 haina mayam na fongbigani haiba page sa da mayam na follow to sinbiraga koi occasions kudimaki gift items sing mayam na order to biba yagane oza ngasi gi oina khoi gi Create Love na sponsor to birapa gift voucher se oza da khudol thamjai ngasi gi oina di matang asida mayam di kaina na baya thangni jari mathang gi episode ta oza ga loina na anobo hirama madamu khana jagane madu faktang di mayam na ngamina sei